Transgender social activist Malem Thongam na Amuba phee Paiduna Thangmeiband Lilashing Khongnangkhong da leiba Manipur Legislative Assembly get Mamang Da Khongjang Changshinkhre. Manipur Legislative Assembly get Mamang Da ngasi Changshinkhre Khongjang aduda Malem Thongam na hai Manipur da hojik thokliba irang asigi yenglaga mikhal ase pangthokpiganu haina maikai kayadagi miyamna Pongdok na rakhiba laikre adubu ngasigi laingakna mikhal na hena lui haiduna mikhal adumak pangthokre adumoinamak pangthokhiba mikhal adu lamdamasigi miyamna pamdaba mikhal ama oibagi mathakta khotlai paiba kangbu kharana nampu tawduna mikhal pangthokhiba asisu lamdamasigi khwaidagi laibak thibani leibak ningmani haiduna thorakhiba khotlai paiba kharana Leibak asigi miyamgi mayokta chatharakliba thawong asida Manipurgi laingak pairiba singna khangsin usinnadana tumina leishili hainasu mahakna pendaba wafam kaya phongdokhi ngasi phawba chap chawba lawham thokpa thodang amata lawraktaba sina maram oire harakanda National Human Rights Commission da aihaki oiba aiba serol ama pisalaga akoigi state government na Manipur praja miyam da yengbiriba asigumlaba duhatkyagi miyeng ase aihak yajanide habado hakthengna na unabagi damakta ju sem saba loijare maru oina praja miyam na aikoi masen onsanaraga khana chainabagi mahuta lengak pairaga hujik chawkri golaga leiriba aikoigi ruling MLA singdo oina thomjalaga makha taba thabak thoram sing ase kari tawgadabano habagi matangda oina onsinminasi aduna tabataragadi aikoigi lanse atopa mayol amada chakhiduna aikoigi iramtamse hena maset taraknaba mazaga moirakani haba wafam sing asi thamjari